Image Paodam miyang tabiribasingbo ahamamuktada khurumzari hauzik maroiba pau pizari Assembly campus da bom pokai khibagi thodok adu terrorist ki thawone hana speaker Yunam Khamsana haikrai District level healthy baby show competition pangthokrai loinana Nabot ki sponsor makada lomisingda petty reaper yanthokrai hauzik pau sanona pizari Democracy ke khwadigi wangba mapamama oiriba Manipur Legislative Assembly campus da bom pongkai handuna aso apan thon kiba thodok adu terrorist ke thawone haina Manipur Legislative Assembly ke speaker Yunam Khamsan singana pondokrai ngasi chingmairong da leiba assembly complex ke gate mamangda thawong adu yaningda phongdoktuna assembly secretariat asigi staff ching yauna speaker na luching duna chaptekiba wakan mifam adu da sarugyar duna wafam semana phongdokibani mana makhata duna Manipur ge oinadi Sangai Festival asi yamna chawa festival amani festival asida chahi khudinge mapal lamdagi tourist kya laktuna lamdam asibu masak takpa horikliba asida assembly manungda bom langsilaga karamba message piribano haiba nainaningai oide thodogadu terrorist ke thawone assembly haibase temple of democracy ni asigumma mapam asida bom langsilaga khalliba wakal adu terrorist amana khangadaba wakhanne Amuhana Sigumba, Laibaktiva Todok Asi, Satabiganu Hainasu, April Toki. The Bamula Tabo, Madu, Sagi public Kayadagi Sargada, Madu, Timbu Haidana, Tingbatam, Yorakanzida, Masi booms in the Kari message Pirino, Masi, I strongly, once again, I strongly condemn. Ngarang Numidang Wedang Pumanga Minin Nipumangarom, Tabada Assembly Campus da Bom Pokai Handuna. Thodok tu da sok tuna Rimsa Hospital ge security water lekanariba BSF ki Jawan R Misra amasung assembly security services ke personnel manoranjan ani ke asopa ki phibam speaker na ngasi ayo yengsingkhrai haide amaramda ngarang November ge tang 13 ke nungthin pung mangaga minute ya nipu mangarom chatpa matanda Manipur Legislative Assembly campus da bom pokayan kiba adu Manipur People's Army MPA ge tactical unit ke special team amana chatakibani haina United National Liberation Front Manipur ge Department of Publicity ge seron tamana haire serona sina makatar duna ngarangi bom ge landa aduda sokpan nangkiba singe manungda ichine ina oiba assembly security ke personnel ani Nambol Sabal Lekai dege Maibam Manoranjan Apokpa Mani Amadi Yambem Joni Apokpa Manglemba Chanangpat Mayai Lekai Yaukiba Sida UNLF Amadi MPNA Tamoishona Nuaitaba Pungusari Hairi IOF ki matakta landaba haiba siri Manipurna Mapung Phaba Ning Tamba Maromdam Lengak Saba Lebaka Ama Udri Phaba Makan Kyage Lalong Toduna India amati loilam laingak asibo ngak senaba thamleba IOF ke mathakta leptana sathakigani maramaduna Manipuri imasel oiba state force ke makhada thabak toriba police commando Manipur rifles amadi IRB ke personnel singna duty toba pothaba operation sapada IOF ke lami sing de ke labna lebiduna aso apan nangdanaba honabi haina UNLF na appeal tawjari haina cherone sina makhata na hairegle Thasigi Kumathwidagi Kundra Pauba, Manipur get Tongan Tongama Mapunda Pangtokadariba, Manipur Sangai Festival da Pam the Batok Toktanaba, Security Section Taurang, Lokalapa Adu Ngasidagi, Hana Kansan Cray, Festival Siga Marilena Ngasi, Bisnupur District Police na Masang Yamlaba District Asige Commando Amadi, Nipuni Toisuwa Assam Rapolske, Apun Batim Amanangasi Ayopung Manga Makaidagi, Pung Tarin Makai Pauba, Karambilis da Tibohumbagi Tabak Satakray, Tibohumbagi Tabak Satakiba Aduda, Mapamaduda Nupi Yauna Mio Chani Hena Amamamta Oina Wahangpahun Satake Tibohumba Aduda Mio Amata Pabapun Magi Paudi Late Haide Amarumda Imphal is District Police Nasu Ngasi Ayok Machalema Office Mayadage Mahabali area Pauba Tibohumba Kitabak Satakre Tibohumba Aduda Nupi Yauna Mio Chahum Rom Amamamta Oina Wahangpahun Satake Makataba Wahangpahon Satanaba, Nupi Taret Amasung Nupa Taratro, Porompa Police Station da Sinakre Haide.
Koiringaida leba Umsuba CMC Hospital ke convocation camp graduation ceremony ngasi Hal Minister Zentikumano Hospital asida hodokre Tharamaduda Minister Zentikumana haiki Mioiba haibasi sibanai adubu hinglingeda kanagumba amada piba mating adu Sidamdai Pauba Singthaduna Lehenba ngamba haibasina Mioiba ikugi athuiba gunne Hal Departmenta Haksengi lam khakta natana Mioibagi yapatharang kyasu paikhatli Mapalebak sina Manipurgi nursing ase makoigi lamda thabak pizage thabira o haina phongdokpa leire India amasung Manipur state ki oina yenglubada nurse amasung doctor ge award pa leire adubo Manipurgi nursing asege mating magun sing ase mapalam singda masak khangbiduna makoigi maramda thabak pizage hairapasi ekhoigi sakthok saningai ne graduation loiduna certificate kusinakhiba nursing asina matang asida makoigi tambagi thak adu loire haibi yade tamba haibasi loiba naiba natte tamba loiraba mahiroi singna makoina mathauda lakpa matamda human value amasung ethics adu kauroi anaba sing seba tawba matamda makoina hek machin manaugumna khanbak loinana mahangna tawjari ba thabak adu kanagumbana sakhang biba tangai phade makoina professional ethics ngangna thabak tawgadabani haina su minister na graduation loikraba mahiroi singda yafamakon piki Taromatuda Healthcare Joint Secretary Peter MCA's St. Clair Province Imphal Reverend Sister Lily Maria Amadi Father Kasiprina Matangsina Ikai Kumnaraba Lengbirak Singh Amadi Taromabu Ena Saruga K. Mairo Singh Ahalaman Singh College ke Director Principal Amadi Staff Singh Loinana Mairo Singh Su Taromatuda Saruga K. District Health Society Kaksing Nasanduna District Level Healthy Baby Show Competition among us CAC Kaksingi CMO Conference Hall the Pangtokre. Taromduda District Family Welfare Officer Kaksing Dr. and Roma Devina Sevges, District TV Officer Kaksing Dr. KS Saitaba Devina Fongsange President Aduga CAC Kaksingi MO Insas Dr. Y. Bizendra Amadi CAC Kaksingi MO Pediatric Dr. Sandeep Singha Anina Guest of Honor Singh Oina Dais the Panke Ngasike competition adu category haibadi category A da tha taruktage tha taramathoi category B da tha taranithoi dage na kulumdoi category C da tha kunmari dage kuntramanga haina khaiduktuna angang singe masa phaba sangdamna hanke maduda category A ge oina kaksengwadi sabal lekai dage naurem Charles Apokpa Hapson na first Category B dana kaksing wide Ningthozam Laikai dege Ningthozam Susent Apopa and Anana first aduga category C dana kaksing wide Laisang Tem Paring dege Laisang Tem Lintoi Apopa Elzona first aki Ziribam District Health Society Ziribam Daso Healthy Baby So Competition Thorompang Tokre Taromatuda Robotic Hetremium DC Ziribam Dr. E. Okendro Singh CMO 50 Bedded Hospital Ziribam Amadi O Rosesuri Debi CDPO Integrated Child Development Services ICDS na atoiba mitung Toromapu Amadi Akadamba mitung oina Saruya ke Pangthokiba Healthy Baby So Competition da tha taruk tage tha taramathoi phawbage category A da TS EI Phaba 11 months first position tha taranithoi dage tha kulomdoi phawbage category da M Einstein 1 year 1 month na first position amade tha kunmari dage tha kuntramaunga phawbage category da E Rihanna 2 years 1 month na first position oina healthy baby oiduna angang ahum ase makatana district e thakta competition da saru yana bagidama khankhre Langtraban Mantri Khongda Naurem Laikai Gram Pansai ke Chakot Thorang Amade Yathoklaba Thorang Singbo approve tauba haiba asigi matangda ahumlak suba akanaba Gram Sabha ngase kap NDP digi Minister Karam Samna Naurem Laikai Lerembe Community Hall da hawdokre Mepamaduga Mari Lenana Minister Karam Samna hai Miam ki damak thadarekliba sampam sing transparency leina miam da yohlaba matamda da landamase chakotpa amade on bakunai ama purapangangane Miamna Khaliba Mute Singh Asina Singna Tabak Taudaklabadi Sungsoi Soidana Sokot Palamdam Ama Haibadu Oibangamgani Mute Singh Asina Tabak Taudaktaba Matamda Miamna Su Chaiba Ngambagi Pangaladu Legadabani Miamgini Haina Khaliba Mute Singh Asida Piriba Chakotarangi Sampam Singh Asi Landamasaki Miamna
mamutana khangdrabadi miyutsing asina lana sisina kibasu yai maramaduna miyamna mase khangba mathau tari mamangda sahi sudana lesabi kyana all age laurambagi wathok thokibada lengak asina kaktatkiba lekre hauziki matam asidi lairabagi thadarakpa sempamsing ina kunbana sathokpa yaba matam natre lamdam asigi chanabi ama oina hausi laugadori amadi sang nongmai tawgadori harabadi miyamna thawai yauna puli adubo khunai asibu chakona bagidama aikoi punsinduna khananainai si habidi kanasu thawai yawa ude masigi hainabi ase aikoi punamuna thadongminasi haiki ngasigi thoramadu dalamtaban mantri khong naurem laikai gram panchayat ke pradhan ahibam sunanda Imphal West Zilla Parisad के जिला परिषद मेंबर एल रोशन कैथोलिक स्कूल कंसेपुर के फादर सोनी थॉमस इम्फाल वेस्ट जिला परिषद के जिला परिषद मेंबर एल बीरेंद्र यामा अमदे लंगथबाल मंत्री खोम नौरेम लेकाई ग्राम पंचायत के उप प्रधान के सना जावबन सिंबा म्यूसिंगसु सरुया के नाबार्ड मणिपुर की स्पॉन्सर मखादा कृषि विज्ञान केंद्र थौबाल डिपार्टमेंट ऑफ एग्रीकल्चर मणिपुरना थौबाल अमदे कक्संग जिला द लेरिबा लौमिसिंगदा पेटी रिपर लौखांगना खुलाइसिंग यंथोपगे थौरम अमंग असि केबी के थौबाल के ऑफिस दा पांथोखरे थौरम अदुदा एग्रीकल्चर डायरेक्टर पीएस राजेंद्र वांगवन राइस रिसर्च सेंटर के राइस ब्रीडर के सनातोन अमदे केबी के थौबाल के हेडसो ओइरिबा सीनियर साइंटिस्ट डॉक्टर जियामा रानी सरंगथेमना थौरम पुसिंग ओइना सरुग्या के थौरंगे सरुगमा ओइना सस्टेनेबल एग्रीकल्चर हाइबा हिरमदा था सिगे 15 दगे 33 फावबा नुमित हुमनि चथरकेबा ट्रेनिंग प्रोग्राम दा सरुग्या केबा ट्रेनी सिंगबो अथोइबा मिथुंग सिंगना सर्टिफिकेट यंथोके अमदि जिला असगे खंगलबा फार्मर्स क्लब मंगादा पेटी रिपर्सिंग यंथोके थौरंगमारी लेनाना एग्रीकल्चर डायरेक्टर पीएस राजेंद्र ना पोंदोखिबदा ngasi yantokliba kulaising asina lanai lanai gi nattabida farmers club ke manungda leiriba lomi kaya amada kanaba piragani podo hena puthokpa ngamnaba landam asida leiriba lomi singna pothaba matamda department singa hana tanaduna thabiyo sarkar ge maikai dagi lomi singi hena yaiphanaba scheme kaya amaso paikhanaba honare leiriba scheme sing munna khangtonaba honabiyo amade khudong saba sing lobiduna hena sathok puthokpa landam ama oinaba honaminasi haiki Madam Sangna Edet College Oiduna Laklaba Lamdam Asige College Maribo Lenga ke Mapung Paba College Amamam Oina Lauksen Bio Haiduna Ngasi Chanen District ke Komla Thabida Leba South East Manipur College ke Tonganda Lengang Lauksen Triba Edet College Marige Oza Amadi Staff Sangna Wakan Mipam Satakre Sarkar ke Mapung Paba College Oina Lauksen Bio Haiba College Mari Edudi Eskula Women College Nambol Waikomani Girls College Thawbal South East Manipur College Komlathabi amasung More College Moreni ngasige wakan mipam aduda wafam kya thamladuna South East Manipur College ke oza Sanoi Moses Tarauna hauziki lengak asina matam kuina wazadaklaba Edet College Tarukti Mapung Phaba College oina loksan bikre sarkar ge phirep ase thaganingai ne adubo laibak thibadi ahan batangka ke college taruk loksinbam asida chamanana waminaraklaba Edet College maride thadapiramle college mari asibo sarkar ge mapung phaba college oina loksin biro haina college sing asige governing body amadi staff sina kyara khana sarkar da taksin basu tabidre thawa sabidre college mari asibo sarkar ge mapung phaba college oina loksin ba haibisi maram sabadi mane haiki ngasi ayupung taramatoi makai taba matamda Jiribam district ke Babupara da leba North East India Development Party NEIDP Jiribam district committee office da Jiribam district asida district amada leigadaba amadi oigadaba kaya leitaba amadi oidaba singe matangda paugi mifam ama pangthokre paugi mifam atuda KS Haridas president NEIDP Jiri district committee F. Ahamab, Sazbab, BP, NEIDP, ZDC, Media Chairman, K. Kuran, General Secretary, NEIDP, ZDC, Amadi M. Priyokumar, Coordinator, Smart Society, ZD Unina, Sarugya K. F. Ahamab, Sazbab, BP, NEIDP, ZDC, Media Chairman, na Haikibada, Congress Lengana, Palingaida, Ziribam Subdivision, Ase Ziribam District, ONBD. अदुबो हौजिक पालिबा लेंगाक असिना मियंग संगबिदे हाइना लोबतारे मरमदि डिस्ट्रिक्ट अमदा लेफम थोकपा लेते समना हरबदा
development of road and communication, drinking water, healthcare, education, ISBT, ITI, multi-sport complex, train service, district library, Manipur Gate, Jawahar Navodaya Vidyalaya Chingba kaya thabak oina paikapidre. Imphal mayundagi kilometer chaniga kunitoi lamna laiba Jiribam district ase Manipur lengangna thawai bidre haibase Manipur lenga ke tawthorakpa thabakna takle. Sanglaba sahi kaya asige mamangda palamba Congress lengangna nathai duna thambiramle aduga hojik paliba lengangna su lamdam asibu thawai bide madutanatana Jiribam district ke local MLA na su masagi maram natabadawna khangsin usinade adubo Jiribam Prajanade tumina laithokpa yadabanina NAIDP Jiri district committee na miyamgi mihut sinduna phongdok sabane masigi matangda CM da hokiba tha September ge tang 13 da memorandum passenger kre adubo ngasi pawbada maduge response amata pibirakte tabak oina so pangthok pirakte haina phongdorakhi. Volunteer blood donation awareness campaign kam donation camp ama more police IB da pangthokre. State blood cell nascent health mission Manipur ge sponsors e makada Department of Transfusion Medicine RIMS Impal amasung blood bank and transfusion unit Tawal district hospital Gorkha Samaj MMCM STC Tamil Sangam Maite Council More Akodom Amade Technopan district police na punna sinduna Tharamadu pangthokpane. Tharamadu da Dr. A Barindra SOD transfusion medicine RIMS na phongdokibada EP bagi hainabi ase Manipur sinba thungda pangthoknabagi pandam matakada pangthorakpa khongtang amani blood donation tawbagi hainabi amadi masigi kanaba ase Manipur miyamna khangdabana Manipur ase blood donation movement da sotabe state among oide aikoina khangdabadi science na aduki matik saukhalabasu igi mahut sinba yaba iga manaba posak amata putupangamdre saukolapagi matung ina igi darkar Labor ase nomonobagi hengalakle blood donation movement ase henganaba Manipur sinba thungna makata na blood donation camp ase chathaki gane haire. Blood donation camp aduda More police ke additional SP ke Robinson yauna atopa police personnel sing Assam Rifles amadi More ke tongan civil society organization singi lusingba singna EPK donation camp aduga mari lainana awareness campaign amasu pangthoke. Tata Trust na Moredagi Angang Sanaroi Yangkai Kanganaba trial pangtokre ngase More 1 number 7 laiba Eastern Signed Iskunke Grounda Chahi Taruktage Taramdoi Pawagi Manungda Laiba Sanaroi Yangkai Kanbage trial camp ama pangtokre trial camp ase Tata Trust ke Makada Devon Memorial Football Club Morena Daita Lauraga pangtokibane Purban Trained Camp Haudopa Aduda Maite Council Morige Vice President L. Tomba Devent Memorial Football Club ke founder Sorokai Bam Zont Amade Football World Academy ke course as Romes Yamna Pangtoke Purban Trained Camp Aduda More de Leiba Angang Sanaroi Chahumukna Sarugya ke Western culture na sapu pitringai da leramba lamdam asige culture yokhan aba pandamda pangthokpa sangai kunong festival handak sahi ke oinasu the giving tree mataina sinduna thasige kulumdoi dege kumanga phawba numi humni chupna andro maring amade kaksingi mafam singda lamdam asida potok saba poto phurup asige jagoina singba tongan ba lamda workshop yauna festival ase pangtholagani wapam asing ase Manipur Press Club ta pangthopa pawgi mifam amada sangai kunong festival ge director Mangang Sana Mayang Lambamna Pongmi Singda Pongdokibane Mahna Makata Kibada Pangtokadariba Festival Asina Pining Leba Pandam Se Kunai Asige Mangtarak Laba Kunungi Chanakanglo Lizat Mayam Ase Haugalag Leba Nahasingda Yahunaba Pandam da Pangtokpane Ani Subalanzang Matung Dadi Ekogi Manipugi Culture Amasung Kunaida Achawa Onba Amalake Pangtokadariba Festival Asige Hiramde Youth and Tradition Haibasini Festival Sigamari Lainana Tangta Mungna Kang Sarit Sarat Loinana Arang Panggi Matangda Su Awareness Program Su Pangtokani Haiki Hianglam Assembly Constituency Ge Manungda Leiba Pisabi Humputara Tareta
Pisakon, Pisabi, Tamaga Niputareta, Lum Accessory, Nachingba, Singh, Hianglam Assembly Constituency, MLA Dr. Radisham Yumnam Yantokre. Manitko Amasung Manetrongi, Chairman Su Odiba, Hianglam Kendrugi, MLA Dr. Radisham Yumnamna, District Handloom and Textile Office, Kaksenge Project Manager, Handloom El Modu Amadi Ate, Keagaloinana, Hianglam Kendrugi, Manugda Leba, Handloom Cluster, 7th, Sangmaizing Kuno, Arong Namaikong, Tokpasing, Alangkampokwe, Tespur, Amasung, Hianglam Cluster Singda, Koine Chatuna, Cluster, Amamangi, Pisabi, Taramatoy da, Pisakon, Amamam, Pisabi, Kumatoi da, Lum Accessories, Yentoke, Pisakon Amati Lum Accessory, Yentopagi Taram Singh, Aduda, MLA Rajesh Yamna, Pisabi Singh, Sinmi Singh, Amasung, Nga Yulibu Singh Damak, Gamena Pakeliba, Yaipat Torang Singh, Miamda, Ningtina, Kanganke, Emelena, Pongdokibada, November Mangadagi, Taramatoi Pauba, Lamboy Kongnang Kongda, Pangtokiba, Manditexta, Pisa Conta, Listen Abagachani Panlom, Yentokibani. Protection and Preservation Committee, Manipur PPCMG Advisor Singh, Kangla Mege President Y. Ledik Lema, Poire Lemarolge President L. Memsobi, Amkilge President P.I.S. Shaki, Situage President Amp, Punimasige Mea Makada, Cherisege December Komatoida Konumamang the Labor Secretary Holda, Miss Manipur Pangtolagani Haina, PPCMG Office the Pangto Papa Wimi Pama Amada, Miss Manipur Organization Director Heli, Laitang Bamna Pundokre. Helena Makata Kibada Miss Manipur Asi, Inkumzal Isangane Taratruktage, Pangtorakane, Handa Pangtokadariba Asina Om Subane, Miss Manipur Asi Silamdai Kudingi, PPCMG Imasingi Manakta Laktuna Tanaki, Miss Manipur Asida, Manipuda Kundariba Kanglo Pura Kudimak, Na, Sarugya Bio, Amadi Mapungpan Bihaiki. Maldives ke Nauna Kalaba President Ibrahim Mohammed Solibu Ngasi Maleda was a global gitaramda Prime Minister Narendra Modi Sarugya Kre National Security Advisor Amasong Foreign Secretary Yoba High Level Delegation Amagalona Tharomaduda Sarugya Kibasingi Manunda Prime Minister Modi na highest ranking leader Oiki Ngasigi Asina Prime Minister Modi ge Ahamba Maldives ta Lakpuke Kongsanil Unana Indo Maldives ke Marida Anupa Pandub ama hangdule haide anaba government asage makada soli India da tuba matamda laklabi yai haide mamange government adi Indian project singkya da thinda handuna thamlakibane Maldives Police for Training Pigadaba Training Academy amadi Coastal Radar Surveillance System ama linkakadaba adu dile tawtuna thamlaki haide Maldives da democracy hanzillagani loinana India ga asoba diplomatic mari lenaragani haide Handakta Hangdokadariba Statue of Unity Tamliba, Gujarat ke Narmada District ke Manungchanba, Kevra Village Wawa Year Amasung Railway Tubada, Yaulagani Haina State Government Loktokre. Same Minister Vijay Rupanina AAI Yapo Authority of India Amasung Railway Board ka Unaraba Matunda Wapama Asilautokibane. Major Chamaga Marpunitoi Wangba Malemda Kwaidiki Wangba Statue Oriba Sada Balabai Patel ge Mitamasibu Yang Balakpada Kudungsan and Abigidamak Ras Piplada Airport Amasabada AAI ge Chairman Guru Prasad Mohapatrana Yare Haide Raspipula Town Asi Mitam Kileba Kevadia Dagi Kilometer Kulumdoilapi Railway Board Chairman Asne Lohani Nasu Kevadia Power Railway Tracks Yohanbada Ayabipide Haina Gujarat Chief Minister Bize Rupani Haike Sadar Sarovar da Manakta Saba Malemda Kwaidi Wangma Mitam Oidiba Statue of Unity Ado Prime Minister Narendra Modi na October Kuntrama Toida Lebang Miam da Katokibane Hauzik Sanabigi Pau Bizadi District Sport Association Kaksange Playground Satriba DSA 2nd Division Football League 2018 Ging Asisanakiba Anba Grounda Dana KYWS Sibo Panjan Ani Amada Toikre JAG Pansan Singh Adu Y Motilana Maske Minataret Amadi Tarani Toisat Pedasan Ki KYWS Ge Panjan Aduna Amp Bidia Sagana Matke Minat Kunmari Sat Pedasan Kibane Amaramda Ngasige Anisuba Groundana Aksana SRT Sibo Panjan Manga Anidamati Papikre Alsagi Pansan Singh Adu Social na Minute Tarani Toy TIs Naupana Minute
nifumdoi nifutaruk amadi yangkai mapan or romes na minute nifutaruk satpada sankibane SRTC ge panjan ani aduna PI mal reng na match ki minute kumapan amadi humputaruk satpada sankibane Zelianung Football Association Sinduna Thau Sport Complex Impal Chatari Virtual Zadona Memorial Football Tournament 2018 ge ngase ayu sanakiba Mesingda Hanba Grounda LKCC Langtabal Kopumna RYC Ramzibu Amasunoda aduga Anisuba Grounda sanakiba Mestana SKYC Somvunga DYC Dimdaizanga Gol ama sanaduna draw oikre Tournament asige ngasi nukchin sanakiba Mesingdana Hanba Grounda RYC Ragairongna CFC Chongpun bu ohum ani da maiti ba pikre ani suba grounda sanakiba Mestana KRYDC Koidengaiga LYC Lumbanglonga gol amamam sanaduna draw oikre Moria College के annual sports meet 2018 ngasi loishin khrei sei kudingi Moria College da tamliba satro satri singbo sanakonaba amati disciplined lehenabage pandam da pangtopa annual sports meet ta tongan ba masana kya sanake loishin bagi thorambadu da sports meet asida sanakiba masana kya da makomathang taraklaba singda manamatumian thoki Hauzik aroibada maroiba pau amane pizari Assembly campus da bom pokai khibagi thodok adu terrorist ki thawone hana speaker Yunang Khamsana haikrai District level healthy baby show competition pangthokrai loinana Nabot ki sponsor makada lomisingda betty reaper yanthokrai Immense Paodam asigide matang sida loijere ning tabi punamapo amukarna krumsari